Image Paodam yang tabiba punamapu khurumjari ngasigi maruiba pauda MU gi isuga mari lainana phajin khiba mahairoi amadi oja sing thadorakre BJP Manipur State na Chief Minister N Biren bu harau taramna okre loinana anisuba organic outlet among ngasi Minister Syam Kumar na hangdokre hauzik mapungoiba pau amo Manipur University ki phajiluba mahairoi sing amadi oja sing ngasi numidawairam kaisum sangdagi thadorakre Mamang tha tang kun amasung kumathoi gi ahingda singjamai police na FIR number 223 clause 9 2018 under section 147 148 149 365 amadi tongan ba IPC section da phajin kiba oja amasung mahairoi adu kaisum sangda leirakibani ngasi thadorakiba sing adugi manungda nupi mahairoi ani yauna oja sing naurem sanatomba sing sawaijam dorendrajit irom kennedy khundrakpam sushil kumar pangabam Romajit, Peter Laisram Ronald, Laisram Robindra, Mayanglambam Santosh Singh, Kumuksam Joychan Singh, Professor Sungkham Yaswan Singh, Laisram Sanjuk Kumar, Yankom Ragumani Singh, Amasung Dr. Laimayum Biswanath Sarma Yauna, Oza Amadi Mahairoi Puna Mioi Pune, Makhoi ngasi Chief Judicial Magistrate Imphal West ki yathang amagi matung ina condition amata yaudana thadorakibani, Oza Singh amadi Mahairoi Singh thadoraklagani haibagi pau tabada Musu Musa Muta Lanai Lop Singh Mahairoi Lop Singh amasong imung manunggi mioi kayana sajiwa jail gi manakta ngaiduna lainake oja sing amadi mahairoi sing aduna jail gi mapanda thorakpada lai pareng oktuna harau taramna oke makoi bungase case asigi ayo oriba Devanan MPS na CGM Imphal West ta case asi thupsile haibagi serol pisinbadagi CGM Imphal West ki kona judicial custody da lairiba sing khudakta thadoknaba right tabadagi thadorakibani fajana tawambado madu manipur sarkarna amadi bharat sarkar ki tikte remaining masi yamna laibak thiba dunba awongamani masumase matungda amuk halloinabani ayasi miyam phajin kiba oja amadi satra sing thadorakpaga mari lainana musugi president Dayamanna haike Students Union na akhoi gi lusinga kanda University community aduga tongan tongan Manipur gi laiba civil society organization students organization aduga khoi prajamyam punna sanghilakiba Professor AP Pandey amsu ma ka loinaba Manipur University bu manganaba khoi adu thabak thoram mayam satharam madu madagi kannanaba Manipur University kannanaba sangshilakpa khongjang adugi yamna akhoi gi khetare mai pakpa stage am khak mai pakpa gi level am khakta ngasi si laire hajaba tare akhoi issue siga mari leina phajan khiba oja sing aduga tongan tongan ba mahairoi Laibu Punama say, Nasi say, Tadok Namagumba, Tanzatu Lai, Tadoki Matang Stage, the Manipur community at the Laiba, Kogi, students organizing Yamakana, Honaki Hajavatare, students organizing site, so Kudimak Tadok Namagumagi, can say Yamkana Bukale, the Western government Saitagi, Ketare, Karamukudongsa, the Laban, have them, the Chapchana Kangre, Duna, assume Lava, Kogi Nusizaraba. Popular say akhoi khetare ngasing makte thado oidabagi phibam amu khakti leire haja batare adu akhoi kaigumba ketare lehoriba keno sisu akhoi gi misa asisu akhoi yam thuna thadona namagi pressure do akhoi yam kan hona jagi higani ha wafam sem thamjage loinana akhoi issue se ko se mari leina phajan masing dudi akhoi gi ketare court ki ruling am se laibani na thadok pham thokpa habis de ai chapchana thaje hata Laibak asigi oina India Today gi survey report ta afaba Chief Minister ahum khangatpada Manipur gi Chief Minister N Biren Laibak sigi oina ahum suba amadi BJP na sasan tauba Raja Singi oina ahanba tarakpada BJP Manipur State na harau taramna phongdok laduna Chief Minister bu opagi thoram ama ngasi city convention da pangthoktuna Chief Minister Biren da kai khumna khre thoram du da BJP Manipur Pradesh ki President amadi Rajya Sabha gi MP KH Babananda veteran politician sing minister amadi MLA sing dalgi karmi kayana sar yakhe BJP gi maikai da gisu Chief Minister da samba khudol tongkhe ngasi gi thoram da wa ngangladuna Chief Minister N Birena hai sing gi sil inau sing maru oina popi pambi tharga hingri basing gi damak senthok laina hingnaba soft loan pi duna thabak tawba hohlagani
Chief Minister na makha takibada mahakna leibak asigi khwaidagi phaba Chief Minister singi manungda ahum suba oiribasi sarkar asigi mapanani mahakti team captain ama oina mana lawbu khaktane India Today gi survey report na pirak libasi miyam na piba report tagi pibani sarkar ama leiba taragadi miyam gi apamba khangna thabak tawbatai Loktak pat ka thangnana leiriba ithai beres na sohalaba mafam asi ekar 5,500 rom chawe lau ubasu yade nga yokpadasu yadaba mafamni mafam asi kupna yenglaba matung arangdagi phumdi kokthok water body semnaba thabak laukhatle phumdi sing organic fertilizer onthoklaga nga yokpa yanaba hotnaragani state asigi miyam chamada chama nga saraga hingli sahi amada mapandagi nga leibada lupa crore samri rom mangli haikhe Hindu lining Laisol Sat Pasenge Durga Puja Kumai Lakpada Manipur Gise Minister N. Birena Manipur Miam da Yai Paujel Pirakle Chief Minister Gi Paujel da Durga Pujana Phatababu Asumba Aphabana Maithiba Pibagi Paujel Piri Festival Asina State Asida Laiminariba Kangrup Singi Marak Taisil Inau Oibagi Mari Siasin Handuna Ing Tappa Chakhotpa Manipur Ama Oirasanu Haire Ministry of Communication and IT Department of Telecommunications, Government of Indiana Sinduna City Convention Center Imphangi Mini Conference Holder, Telecom Retailer Singi Digital Payment Mela, Principal of Communication Accounts Eastern Region Kolkata, Siri GK Sinna, Atoiba Mitung Oiduna Hogdokre, Tauramduda Wangangladuna, GK Sinna Haikibada, Digitization Mela Asigi Pandamdi, Retailer Singi Level the Digitization Payment Asi City the Remote Taunabani Maru Oina Miamgi Kananabagi Damakni Haike Mela Adugi Saruk Ama Oina State Bank of India Amasung Telecom Service Provider Sing Yauna Bank Singi Mihut Singda Kudol Posing Piki Amadi Wahang Pahum Taunabagi Thoramsu Pangtoke Horticulture and Soil Conservation Minister Tihai Siam Kumar Nangasi Kumal Lampaki Apex Society Complex opposite ISBT the Ukur District Tribal Development Council UDTDC na Salaigadaba Manipur gi Aniswa Organic Outlet ama hangdokre State Asige Manipur Organic Mission Agency MOMA gi makhada paikhatpa Ukur District tagi puthorakpa organic ki oiba pothok sing yonanaba outlet hangdokladuna mantri na hai Sanjen Thongda Agriculture Department amadi MOMA ga khusamnaraga organic outlet amasu hangnaba thabak laukhatpa haure organic ki pothok sabana state sida health ki issue kaya thoroklibasi hanthalagani horticulture department na organic oina puthokliba pothok sing kaithelda hena panghanana ba hotnari organic ki pothok saduna haksang phana thambata natana laumi singi semilon hengat handuna chawkhatpa lamdam oina ba hotna minasi hainasu minister na appeal tawkhe Tharomda horticulture department ke principal secretary JC Ramthanga director ke Kibzen Amadi Atai Makok Tongba official kaya so saruk yakhe Manipur Sarkar na paikhat pa khungang jasi mission gi thoram Kaksing district ki oina Lapupa Tera amasung Arong da pangthokre ngasi Lapupa Tera community hall da pangthokiba thoram duda Hianglam Kendra gi MLA Dr. Y Radhesam na thoiba mithung oikhe thoram duda Kaksing gi DC Nailand Thang Telen Amadi Arong Nomai Khong Gram Panchayat ki pradhan su saruk yakhe Mafam Anida Pangthok Kiba Thoramduda Prime Minister Ujwala Yosna Chief Minister Gi Haksel Gi Tengbang Amadi Ration Card na Jingba Beneficiary Sing da Yanthoki Ngasigi Camp Sing Aduda Mioi Chatuklom Saruk Yakibaga Loinana Sarkar Gi Department Kaya Gi Kanaba Sing Su Praja Sing da Phanghanke Committee of Political Parties Manipur Gi Convener RK Ananna Haikre September Tang Kungamapan da Manipur State Film Corporation Gi Auditorium da Pangthok Kiba Mifam da Law Kiba Warep Taret Ngasi committee gi members sing na Raispal unaduna memorandum pisinkhre wafamasi Congress Bhavan da Paumi singa unabada anana phongdokhibani anana makha taraduna unakhiba aduda Raispal na palibasing aduda thabakta onthoknaba thajaba pirakhi hairi memorandum aduda yauribasing aduda ahing nongyaida Manipur University gi manungda kulai paiba police na chathakiba condemn tawba university bo tuba matamda hanagi phibamda hanjanana ba hotnaba university gi thodok judicial inquiry tawba Bharat Sarkar amasung NSN IM sign tawnakiba framework agreement janingde democracy da secularism amasung socialism gi khenaba yaningde sana thaknaba yauna petroleum gi pothok sing mamal hengatpa yaningde Indo Myanmar border gi demarcation additional demarcation tawgadabani haiba sing yaukhe
उनखिबा अदुदा CPI की डॉक्टर M नरना फोंदोरपदा इशू सिंगना थल्लबा मणिपुर की वाथोक सिंग खननबा पॉलिटिकल पार्टी सिंगना सेप्टेम्बर 15 दा असेंबली मिफम पांगथोकनबा पुखटपदा मिफम पांगथोकखिदबगी मतंगदा राइसपालना खननैनबा खरा वाले हाइखे थौबाल डिस्ट्रिक्ट की वांगजिंग तेंथाई असेंबली कंस्टिट्युएंसी की मनुंग चनबा टेक्सम दा लैबा टेक्सम गर्ल्स अपर प्राइमरी स्कूल की नौना साबा क्लासरूम अहुम ngasi wangjing tentha gi MLA Paodam Brojena athoiba mithung oina saruk yaduna sangakre SSA gi makhada lupa lakh 18,000 sangna nauna saba classroom sangabagi thoram aduda zonal education officer zone 3 Thawan Arambam Anil Kumarna thoram mapu aduga Langaten Jila Parishad ki member S Ibetombi Sapam Gram Panchayat ki Pradhan S Rameswar amasung Teksam Gram Panchayat ki Pradhan amadi SDMC gisu member oiriba L Iboyaimana akhanaba mitunglen sing oina saruk yakhe thorom maduda athoiba mitung MLA Brojena phongdokhibada government school singi phibam phagatnaba hojik paliba sarkar asina akanba thabak thorang sing lokhatli maru oina mahiroi singna school hongduna tamba asi taudanaba oja singna kanna hotnabinaba apamba phongdokhe mahiroi singna lengdana tamlabadi school sing asi higher secondary ki thak phawwa upgrade taunanaba sarkar gi pandamsu laibana school management committee khunja sing amadi oja sing na kana hotnaminasi haina phongdokhe government ki program ki matung in koi school si hong dana tambana maram marga government ki school si sidharapagi machak so amo oiba adana government ki policy ki matung in ano program ki matung in koi government na pai khalisi anganwadi da ki hauna koi angang si sema aba anganwadi da ki semak paduna sumaina koi प्राइमरी की थाकता लोइना हाई स्कूल की थाकता हायर सेकेंडरी की थाकता उसी गवर्नमेंट सेमगलागा स्कूल से छात्र से होंदो हंदना पूरा कोई ग्रासरूट लेवल की सेमागा अफबा छात्र पुथोपगी प्लान से कोई गवर्नमेंट के लेरे हेल्पिंग हैंड ट्रांसफॉर्मेशन सेंटर हाइसेस टी से कक्सिंग अमदी सालोंग ग्लोबल फाउंडेशन SGF दिल्ली अमदी कक्सिंग बाप्टिस्ट चर्च के वॉलंटियर सिंगना पुन्ना खुसमदना सिंदुना कक्सिंग लमदमगी मनुंगदा लैबा मियामदगी फिबम खरा सोथना लैबी इमा ओबी निंगोल सिंगबु चाक कौबगी थौरम अमंगसे कक्सिंग देसे रोड म्युनिसिपालिटी ऑफिस मयादा लैबा KSS चावबगी संगलेंदा पांगथोखरे थौरम अदुदा इमा ओबी निंगोल सिंगबो सिलि लांगलिबसिंगना हराव तयामना पुनिंग थौगत पिदुना संगलेल अमा चामिनबता नतना असंब खुदोल पोसिंग तमदुना हराव नुंगाइबा फोंदोक मिनखे ngasi निंगोल चाकौबगी थौरम अदुगा मरी लैनना HSTC कक्सिंग की प्रोजेक्ट डायरेक्टर रिवरेंड KSS चावबना फोंदोरखिबदा HSTC ना कक्सिंग लमदमदा लैबा इमुंग अमगी अचौबा थौदांग पुगदबा मपुरोइबा काइना खरबी कयागी लोइनबी इमा इबेल इसल इसे सिंगबु पुनिंग थौगतपा ओइना लाकदौरिबा निंगोल चाकौबा थौरंगा मरी लैनना ngasi की थौरम असि पांगथोकसबनी हाइखे ओइबिसिंग मरुओइना खोगी ममा पुरोब लेखिद्रबा नुसीब इमुंगी अचौबा बार पुगदबा लेखिद्रबा ममा ओइबसिंगसी अखोइना कमे नुसीजबा मखोइबु मतम पुनमक्ता अखोइना थांगतनिंगी अदुगा लोइना मखोइसी थौना हापनिंगी तायम पान हिंबगी पुंसी सिदा थेंगनरिबा लामफम असिदा अखोइ निंगहनबा याते इचाइसु इरमदम असि कोइ चाखुतपा म प्रपया नबैदा मता अवंबम प्रपया नबैदा मता असिगुंबा सिदा कोइ थेंगनरिबा लामफम को होनबा याते होनदबा याते के हाबगी थौचौबा थौना अमा हापिबगी प्रोग्राम मोटर व्हीकल एक्ट 1988 की सेक्शन 150 सब सेक्शन अनी की मतुंग इना कनागुंबा मियोय गाड़ी थौरिबा नत्रगा गाड़ी थौहलिबा अदुना मिरक्ता गाड़ी थौबदा लंबी की नियम थुगाइबा तारबदी खोंजेल अहोबगी सांग नत्रगा नुंसिता अमोट अकाई थोहंदनबा लेपथोकपा सांग अदु ngaktuna चत्रबदी आइन की ओइबा चैराक फंगनी अहानबा नियम थुगाइबदा फाइन रुपा लिसिंग अमा थिहनबा याय अनिरकसुबा नियम थुगाइबदा नत्रगा मखा तारकबा नियम थुगाइबा खुदिंगी फाइन रुपा लिसिंग अनि थिहनबा याय नॉइस पोल्यूशन रेगुलेशंस एंड कंट्रोल रूल्स 2000 की मतुंग इना साइलेंसर हॉर्न अमदी इंजिन सेमदोक सादोकपा असि आइन की मियेंगदा दंदी फंगनी असुमना आइन की वांगबदा साइलेंसर हॉर्न अमदी इंजिन सेमदोक सादोकतुना गाड़ी थौबगी चतना कांगलोन थुगाइब्रा हाइबदु कक्सिंग डिस्ट्रिक्ट पुलिस ना यंगसिनबा हौरगनी लाक्लिबा नवेम्बर अमदगी लखटकदबा खोंथांग असिगिदमक कक्सिंग डिस्ट्रिक्ट की सुपरिटेंडेंट ऑफ पुलिस ना थाद्रोपा चेरोल अमगी मतुंग इना सेक्शन वा असि थमलकले लोइनना साइलेंसर हॉर्न अमदी इंजिन सेमदोक सादोकतुना चतना कांगलोन थुगाइबगी थबक चथदनबा खंगलकले
Bharatiya Janata Party BJP Khangabok Mandal na sinduna mandal asigi 35/16 but president oina thau puramba Khangabok Part 1 awang laikai dage Laisram Mahajon Apopa El anauna laikidabada awaba phongdopagi mifam ama ngasi Khangabok da laiba mandal ge office ta minute ani to minute leptuna amadi laikidrabagi photo da laikatuna awaba phongdokre masagi anaba amadagi laikidraba Mahajon BJP Party gi Khangabok Mandal bo mapangal kangkhat hananabagi damak amadi Khangabok khul gi sakhat thorang kya daso thawai hakchang yauna yamna kanna hona biramba miyoi amani mahana laikidaba asi mandal gi danatana BJP gi oina so asangba thaumi ama mangjabani maki laihoriba imung manungi awabada so saruk yajari hairi awaba phongdokpagi thoram aduda BJP Manipur Pradesh ki hanagi Vice President Thoksom Jadumani BJP Khangabok Mandal ki President Laisram Tomba Khuman amadi Mahila Morcha Minority Morcha amasong Mandal gi thomi kya su saruk yakhe New Delhi da pangthokpa Associated Chambers of Commerce and Industry of India Asosam gi maifudani palak suba sahi gi mifamda wa ngangladuna Vice President Ben Kya Naiduna haikhe aran babu urabadi akiba yauduna madubu report pinabagi mafam ama organization na semgadabani senja thumja amadi namthak tawbasingbu khanglabadi maduda khangduna lairoidabani asosangumba lobsingna tax mapung phana piningbagi wakhalona makhoige moto oigadabani corporate ethics ngakpada asosamna mangjil thaba loop ama oigadabani haikhe Saukhatpagi lambida sangsinanaba amadi warep thuna lauba ngamnaba mating leiba amadi wakhal taba lusingba sing center da leiba India gi oina darkar oi haina Union Finance Minister Arun Jaitley na haikre India si thau leiba leibak ama oina malem gi oina crude oil gi mamal haigalakpada leibak asina singnaba ama thengnei madubu thengnabada ngamnaba leibak asigi economy phahanba mathau tai Saukhalangliba asi amuka hengar hanaba revenue hengar hanaba amadi resourcing hengar hanaba Indiana mating leiba lusingba center da mathau tai leibak asigi saukhalakpagi thak asi asum hengalaklabadi leibak asida lairababu maru phuktat pangamgani loinana develop country ama ohenba ngamlakani lalong sinduna lengakpo singthanaba singnaba mioising adugi makha pondaba lengak ama mathau tai malemgi oina thaugi mamal hengalakliba ase khusiamna thokanbani haina su Finance Minister Jaitley na Asosamgi sahi mifamda wa ngangbada haikhe Gawagi Congress MLA ani party dagi tokre makoi adudi Subhas Sirodkar amasung Dayanand Sopteni makoi ani State Assembly gi member oibadagi resign tawkre wafamadu Gawa Legislative Assembly gi Speaker Pramod Sawantna confirm tawre hairi Subhas Sirodkar na Siroda constituency dagi karakibani aduga Dayanand na Sopte na Mandrem dagi karakibani Sanabagi Pauda Jiribam District ki Bauparada Laiba Lamlel Community Hall kam Kangsang Bauparada District Kang Association DKA Jiribam na sinduna tim mangana saruk yaduna haukiba October gi tang ama 2019 dagi hauduna satharkliba 30 Hais Harassing Battalion Kang Tournament 2018 gi ngasi sanakiba Kang masanada SAYC Sorok Atingbina Sanamahi Kasar Timbu Panjal Taramari Tarada Maithiba Pikre Hauzik Aroibada Maroiba Pau Amuhana MU gi isuga mari lainana phajin khiba Mahairoi amadi Oja Singh Thadorakre BJP Manipur State na Chief Minister N Biren Buharau Taramna okre loinana Anisuba Organic Outlet amangasi Minister Syam Kumar na hangdokre ngasi gidamak tadi image Paodam pijaba loisenjare miyeng tabi ba punamapu amuka hana khurumjari